Lakhipur online putok saba September ki tangkun mathoi nongmaijing nubin ki Khomjinba Pao tabirasi ahan bada maroi papao manipur Vidhan Sabha ki speaker Thokjom Saityabrtana kasar danauna sagadaba awapalli kubam memorial hall ki urep yung tamkhre Jubin Garg na laikidabada Assam lengakna nimit humni chupna rajya sinba thumna awapa phongdoklagani Barak Tampak jila ahumdasu saisakpa sigi maphamda Shraddhanjali katkre Humbutara mathoi suba Wildlife Week celebration lisingani ka kunmanga ga mari lenana layakpa amadi esse iba hendanakre Europe ki achauba airport singda cyber attack chatharakpadagi tabak thorom sing chauna akaiba pire amasung Jiribamda chathariba kang tournament ngasi LECA babupara amadi hailakani kangkut sanaragani Haujik mapung oiba pau tabirasi Manipur Vidhan Sabha ki speaker Thokjom Saityabrtana ngarang thangjanumita kasarda laktuna awapalli ningsing khubam kamrangkada nauna sagadaba awapalli khubam memorial hall ki urep uyung tamkhre urep uyung tambagi thoramaduda United People's Front UPF ki advisor Khomjinba Jiribam ki social worker Namairakpam Buddhachandra Sarukyaki Mathungda pangthokiba awapalli khubam ningsing lukki president Thokjom Premjit Namai tangbal loduna pangthokiba thoramda ikai khomnajariba speaker Thokjom Saityabrtana chief guest oina Sarukyaki aduga guest of honor oina Khomjinba Laurembam Surendra President Awapalli Khubam Memorial Hall Construction Committee Thangjam Project President Manipuri Youth Front of Assam Maifa Ngasepam Sanahal President All Assam Manipuri Students Union Amsu Amadi Speaker Giloinabi Thokjom Ongbi Ranjana Su Daistapam Ki Thorom Kamari Lenana Chief Guest Ki Warol Piraduna Thokjom Saityabrtana Awapallida Memorial Hall ama soidana saragani hairaduna masida miyamna su pungning thogotpiu haina phungdokhi I believe that what we are after a promising Mapa the beginning of the Tumba, the Tumba, the Vaki of the Temple, the Tokumba, and when I don't know that Yoga, a point of promising to move away the simple tree, but to say he putting you that over the city to country. Although the basic is here, according to Palace. Kuki every reduction is a master of American Aduna, she the shoe, Adu Pasoki and the day, I didn't eat. Aduka Amana, was it high and size in a heavy Potomamadu Yana or Pony? Adumashina is a problem. Mahata, the Kay, the Woody, and certain Kamuka, coming and I told the Tanaka. Young the food travel over the sea and will go away from the Lapna, Kutakna, Kujaki, Mudapina, we can do that. Kayamuruna and Hakiba, Kayamuruna and Parapukiba, the Moon Kayamuruna, Kasama Sinakanda, Mahomet Medina, we lay. Adu lay a vision national lay of the Hyperjagasi and Maruina. I want to make some Tana and Hakatoga. But it is Jalakada. Kasada mga tungkada, we awang po niya. Masin lang ng saraganda. Sila rin ninoy laki na we jangay na kena. Kung medyo ipay po yung kamsina sina. Jangay sila awagi na palimas sa saraganda. Na iba jangay. Lubu awang sino iba na kena jangay okay. Dulu ko na nasi bawa na. Mahomasi awang po nito. Adam mahomasi yamna ko ipay po sina. Ko medyo jati ko talakiba ipay po sino tuloy yamna. So कोई कलम भाई हम लोग बात कोई इतिहास की मज़े जाती है कलम कोई हम लोग बात खूब निकालने का ना खूब मज़ेदा कोई जाती है शुरू कलम की बात गंभीर महाराज है मसीह खूब हम लोग का मज़े कोई मसा मसूम हुए ना वही मसा मसूम हुए ना मज़े तो होते हैं कलम कांदा तो इन विषय में जब कोई लापता की थी ये मसीह कोई जाती है शुरू कलम भाई पाए पोषी नहीं होती साहब ना फिर वही कोई चुकल ना तो वही यहाँ वही को तो थम्मा का कोई कल होना कांदा तो दोनों तो इसी दिगी जनवरी तक अपन का Betul-betul udah pemimpin setiap orang lah akan segera tahu le, doa, yang tuna
2023 마치 딱 망하다 비싱 말아 그 뽑은 미스다 하이버드 가지 다다 상가를 가다 하고 음지 킨머니 Saknairaba Saisakpa Jubin Garg na manung matam sadana laikitabata Assam Lengakna September gi kundagi kunithoi phawba numit humni chupna Rajya Sinba thangna awapa phongdoklagani Lainga ki thakta pangthokpa harau kumai ki thorom sing amadi ceremonial function sing numit humni chupna pangthoklaroi Seba Sapta initiative ki makhada pangthokadaba formal oiba thorom sing su jaithokna bakhangan kre adubo health camp TB laina ka mari laina pathabak thorom sing amasung miyam gi chakwa thorangi program sing gi saruk ama oireba uwa thabagi thorom sing gumba miyam gi kanana bagi tamak oiba mathauta pathabak sing di mamang de lepna ki ba matungina makha chathagani haire Mukhyamantri Himanta Biswa Sarma Jubin Garg laikidaba sigi matangda FIR pumnamak CID da transfer taunanaba Assam Police ta haikre thodok asiga mari lenana North East Festival ki chief organizer oriba Syam Kanu Mahanta amasung Jubin gi manager Siddhartha Sharma gi bayokta FIR kayamarom thangatkre haina Mukhyamantri Sarmana makhatana phongdokhi amarom da mahakna Bharat ta laiba Singapore gi High Commissioner Simon Ronga kasu wari sanakre amadi hiramasigi matang da mayek sengna thijina na bahaijakre panbayai Assam gi maming leraba saisakpa Jubin Garg September gi 18 da Singapore gi Lazarus Island da life jacket jawdana isingda irupada thokiba thodok amada mahak laikidabani haire laikidabagi haksang post mortem Singapore hospital la loisin ki bakalinana mahaki haksang ngarang numidang Singapore dagi Air India flight ta puraklaga Delhi da athengbada thungki Assam gi CM Dr. Himanta Biswa Sarmana mahaki haksang Delhi gi Indira Gandhi International Airport ta oklaba matung makhatana Delhi dagi akhanaba flight amada Guwahati da ngasi ayuk purakre Jubin Garg na laikidaba sida APSC na lobang ngasi pangthokani toramba Fisheries Department ki Junior Engineer gi parikha jaithokre aduga hayeng pangthokadaba Agriculture Development Officer gi interview su jaithokre loinana Rajya sigi school singi thataruki parikha su saisakpa sigi polobagi thoram roidriba phawba parikha pangthoktana bakhangan kre aduga kari numita poloibagi thoram pangthokadabano haibagi chapsaba khangdrabasu mahaki poloiba numita Assam gi school amadi college kudingmak suti oigani haina CM Dr. Himanta Biswa Sarma na haikre Barak Tampak ki jila ahumdasu saisakpa sigi maphamda shraddhanjali katkre Silchar gi MLA Sri Dipayan Chakrabarti Kasar gi DC Mridul Yadav Additional SP Subroto Sen Silchar Municipal Corporation ki Commissioner Srishti Singh nachingba miyoi kayana Silchar Gandhi Parkta laikidaba sigi maphamda shraddhanjali katki Assam gi saknairaba saisakpa Jubin Garg na manung matam sadana laikidabada Manipuri Autonomous Council Demand Coordination Committee Assam amadi Young Manipuri Council Assam gi maigedagi awaba amadi nungaitaba phongdorakli Saknairaba saisakpa Jubin Garg na laikidabada Barak Valley Chamber of Commerce na ngarang numidang pung 3:30 tapa matamda Chamber asiga office da laikidaba Jubin Garg ki saktamda leisu katuna shraddhanjali katpagi tharomama pangthokre tharomda Barak Valley Chamber of Commerce Assam gi President Konkon Narayan Sikidar General Secretary Okram Lakhikanta Vice President Anup Singha Assistant Secretary General Biplab Chakrabarti amadi Vidyaratna Singha Advisor da Khetrimem Umananda Treasurer Sarada Singha amadi Member Radhesyam Sahuna chingba miyoi singna saruk jakhi RK Sanatombi Vidyalaya Jiribam Forest Division na sinduna Humutra Mathoi Suba Wildlife Week Celebration lising aniga kunmanga gamari lenana layekpa amadi essay iba hendanabagi thoromama ngarang pangthokre competition asigi theme na human animal coexistence haiba sini hendanamba sida Wirem Rajan Kumar Honorary Wildlife Warden Jiribam Forest Division Dr. S. Arun Kumar Assistant Professor Jiri College amadi N. Biraj Singh Range Forest Officer Jiribam na chingba miyoi singna tais tapamki layekpada punna mahiroi chamaga marina saruk jakhi aduga essay competition dana mahiroi yankai mapana saruk jakhi hairi Europe da London gi Heathrow
Brussels amasung Berlin gumba maruoiba airport kya gi check in amasung boarding system da yamna chauna cyber attack chatharakre masina maram oraga flight kya maram cancel tawgadori Collins Aerospace haiba company amagi software da hairiba cyber attack adu chatharakpani thawdok asina maram oraga flight ta chathok chasin tawriba singna achauba awaba mamayoknari European Union gi cyber security gi agency na thawdok asigi matangda thisin ba hokre asiguma thawdok sing makha tana thoktana ba chaksil thawrang kaya lokot pa hokre District Kang Association Jiribam na sinduna Babu Paragi Lablen Community Hall Kangsangda Jiribam Kasaramadi Hailakadigi Kangkut Kunma Thoina Saruk Jaduna Sanariba Taramanga Suba Late R.K. Lalasana Memorial Mix Kang Tournament Lisinganiga Kunmanga Gingarang Sanakiba Quarter Final League Round Mesta YLCA Dibong Kununa Hailakadi Kangkutpu Panjal Taramari Tare Tamaitian Kre Match Asida N. Kiran Singh na umpire aduga O December na scorer oibiki tournament asigi ngasi nungtilpung amataba matamda sanagadaba quarter final league round match ta LECA Bapupara amadi Hailakandi Kangkut sanaragani Nungairaba Pao Yoga acupressure amadi physiotherapy gi matingna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasima plensin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada nimit kudingi ayuki pung mapandagi nimitangi pung teret phoba layengzari Mobile number 8638078821 Hariba number asida layengba lakpagi mangwainana appointment book tobinaba khanganjari Admission open July listing aniga kunmanga session gidamakta UGC na recognize tawraba thatharuki oiba paramedical certificate course kaya gidamak mingchanba haujare dental assistant ECG assistant nursing assistant rural healthcare multipurpose health worker emergency and ambulance attendant naturopathy and yoga science phlebotomist amadi x-ray technician gi course tambining basingna mingchanbiba yaragani arts science natraga commerce ta 12 pass tawraba singna self-employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdoksabani Silchar Rongpur Part 2 Rongpur Mitei Khunmanakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengsinbiragu akupa marol gi damak mobile number 9395732456 natraga 9706554286 number asida pau phaunabiu Lakhipur online channel asibu yengbiri basingna pau asibu like amadi share tawbiu amadi hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maruiba pau amukhanna Manipur Vidhan Sabha gi Speaker Thokjom Saityabrtana Kasarda nauna sagadaba Awapalli Kubam Memorial Hall gi urep yungtam khre Jubin Garg na laikhidabada Assam lengakna nimit humni chupna Rajya Sinba thumna awapa phongdoklagani Barak Tampak ki jila ahumdasu saisakpa sigi maphamda Shraddhanjali katkhre Humbutara Mathoi Suba Wildlife Week Celebration Lisingani kunmanga ga mari lenana layekpa amadi esse iba hendana kre Europe ki achauba airport singda cyber attack chatharakpadagi tabak thorom sing chauna akaiba pire amasung Jiribam da chathariba kang tournament tangasi LECA Babupara amadi Hailakani Kangkut sanaragani Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare